ꯁꯅꯥꯂꯩꯄꯥꯛ ꯄꯥꯎꯆꯦꯗꯒꯤ ꯉꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯃꯅꯤꯄꯨꯔꯗ ꯗ꯭ꯔꯣꯟ ꯄꯥꯠ ꯁꯄ꯭ꯂꯥꯏ ꯇꯧꯔꯝꯕ ꯑꯃ ꯐꯥꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯂꯨꯞꯁꯤꯡꯅ ꯗ꯭ꯔꯣꯟ ꯄꯥꯠꯁꯤꯡ ꯁꯄ꯭ꯂꯥꯏ ꯇꯧꯔꯝꯕꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏ ꯑꯃ ꯒꯨꯋꯥꯍꯥꯇꯤꯗꯒꯤ ꯑꯁꯥꯝ ꯄꯨꯂꯤꯁꯅ ꯐꯒꯠꯈ꯭ꯔꯦ꯫ ꯑꯁꯥꯝ ꯄꯨꯂꯤꯁꯀꯤ ꯁ꯭ꯄꯦꯁꯤꯑꯦꯜ ꯇꯥꯛꯁ ꯐꯣꯔꯁꯅ ꯐꯒꯠꯂꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡ ꯁꯟꯖꯤꯠ ꯀꯨꯃꯥꯔ ꯃꯩꯁꯅꯥꯝ ꯀꯧꯏ꯫ ꯃꯍꯥꯛ ꯑꯁꯥꯝꯒꯤ ꯅꯟꯃꯇꯤꯗꯒꯤꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯑꯟꯂꯣꯐꯨꯜ ꯑꯦꯛꯇꯤꯚꯤꯇꯤ ꯄ꯭ꯔꯤꯚꯦꯟꯁꯟ ꯑꯦꯛ (UAPA)ꯒꯤ ꯃꯈꯥꯗ ꯀꯦꯁ ꯑꯃꯁꯨ ꯂꯧꯈꯠꯂꯦ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯍꯧꯈꯤꯕ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯗ꯭ꯔꯣꯟ ꯄꯥꯠꯁꯤꯡ ꯄꯨꯗꯨꯅ ꯒꯨꯋꯥꯍꯥꯇꯤꯗꯒꯤ ꯃꯅꯤꯄꯨꯔ ꯇꯝꯅ ꯂꯥꯛꯄ ꯒꯥꯏꯈꯣꯂꯣꯟ ꯀꯤꯞꯒꯦꯟ ꯀꯧꯕ ꯃꯁꯥꯒꯤ ꯆꯍꯤ ꯲꯷ ꯁꯨꯔꯕ ꯀꯥꯡꯄꯣꯛꯄꯤꯒꯤ ꯒꯝꯅꯥꯏ ꯚꯤꯂꯦꯖꯇꯒꯤ ꯀꯨꯀꯤ ꯑꯃꯁꯨ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯲꯷ꯀꯤ ꯁꯦꯅꯥꯄꯨꯔ ꯇꯣꯜ ꯒꯦꯠꯇ ꯁ꯭ꯄꯦꯁꯤꯑꯦꯜ ꯇꯥꯛꯁ ꯐꯣꯔꯁ ꯑꯁꯤꯅ ꯐꯒꯠꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯒꯤ ꯊꯧꯑꯣꯡ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯥꯡꯈꯩ ꯂꯥꯜꯂꯦ (IM) ꯀꯨꯀꯤ ꯅꯦꯁꯅꯦꯜ ꯑꯥꯔꯃꯤ ꯕꯔꯃꯥ (KNAB)ꯅ ꯍꯟꯗꯛ NSCN-IN-ꯒꯤ ꯂꯥꯟꯃꯤ ꯁꯪꯂꯨꯞ ꯅꯥꯒꯥ ꯑꯥꯔꯃꯤꯒꯤ ꯀꯗꯔ ꯍꯥꯠꯈꯤꯕ ꯑꯁꯤ ꯀꯦꯞꯇꯦꯟ RS ꯋꯤꯟꯁꯟ ꯊꯥꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕꯗ 4 ꯁꯨꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤꯅ ꯅꯥꯒꯥ ꯑꯥꯔꯃꯤꯒꯤ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯥꯡꯈꯩ ꯂꯥꯜꯂꯛꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯂꯔꯣꯏ ꯍꯥꯏꯅ NSCN-GPRN-ꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯄꯤꯄꯜꯁ ꯔꯤꯄꯕ꯭ꯂꯤꯛ ꯑꯣꯐ ꯅꯥꯒꯥꯂꯦꯟꯗ (GPRN)ꯅ ꯁꯤꯟꯗꯨꯅ ꯎꯈ꯭ꯔꯨꯜꯒꯤ ꯇꯥꯡꯈꯨꯜ ꯅꯥꯒꯥꯂꯣꯡ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯂꯩꯈꯤꯗ꯭ꯔꯕ ꯅꯥꯒꯥ ꯑꯥꯔꯃꯤꯒꯤ ꯀꯦꯞꯇꯦꯟ RS ꯋꯤꯟꯁꯟꯒꯤ ꯁꯔꯚꯤꯁꯀꯤ ꯊꯧꯔꯝꯗ GPRN ꯋꯨꯡ ꯇꯥꯡꯈꯨꯜ ꯔꯤꯖꯟ (WTR)ꯒꯤ ꯆꯤꯐ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯑꯣꯐꯤꯁꯥꯔ W. ꯁꯌꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯋꯥ ꯉꯥꯡꯂꯗꯨꯅ ꯁꯌꯥꯏꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯆꯍꯤ ꯑꯃꯔꯣꯝ ꯑꯁꯤꯗ ꯏꯟꯗꯣꯔ ꯃ꯭ꯌꯥꯟꯃꯥꯔ ꯉꯝꯈꯩꯗ ꯊꯣꯛꯂꯤꯕ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯑꯉꯛꯄ ꯐꯪꯅ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯃꯁꯤꯗ KNABꯒꯤ ꯅꯥꯒꯥ ꯑꯥꯔꯃꯤꯗ ꯑꯇꯝꯅꯅ ꯁꯤꯡꯅꯗꯨꯅ ꯀꯗꯔ 4 ꯍꯥꯠꯈꯤꯕ ꯑꯁꯤ ꯌꯥꯝꯅ ꯍꯛꯆꯤꯟꯅ ꯂꯧꯏ꯫ ꯀꯗꯔꯁꯤꯡ ꯑꯁꯤꯅ ꯂꯩꯈꯤꯗꯕ ꯑꯁꯤ ꯂꯦꯝꯅ ꯈꯛ ꯃꯥꯡꯂꯣꯏ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯆꯞ ꯆꯥꯅ ꯊꯦꯡꯅꯕ ꯃꯇꯝ ꯌꯧꯔꯦ꯫ ꯃ꯭ꯌꯥꯟꯃꯥꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯟꯖꯦꯜꯂꯛꯄ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡꯒꯤ ꯆꯪꯖꯐꯝ ꯅꯥꯒꯥ ꯃꯤꯌꯥꯝꯅ ꯄꯤꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯂꯥꯏꯔꯕ ꯈꯨꯟꯖꯥ ꯉꯥꯛꯇ ꯑꯣꯏꯔꯕꯁꯨ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯌꯦꯡꯂꯒ ꯂꯥꯟꯖꯦꯜꯂꯛꯄꯅꯤ ꯑꯗꯨꯒꯤ ꯆꯥꯅ ꯊꯛꯅꯕ ꯐꯥꯎꯕ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯏꯟꯗꯣꯔ ꯃ꯭ꯌꯥꯟꯃꯥꯔ ꯉꯝꯈꯩꯗ ꯆꯠꯊꯔꯛꯂꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯥꯒꯥ ꯑꯥꯔꯃꯤꯁꯨ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛ ꯂꯧꯈꯠꯂꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯋꯥ ꯉꯥꯡꯂꯗꯨꯅ TL-ꯒꯤ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠ RS ꯖꯣꯂꯤꯁꯅ ꯍꯥꯏ ꯅꯥꯒꯥꯒꯤ ꯅꯦꯁꯅꯦꯜꯒꯤꯗꯃꯛ ꯊꯋꯥꯏ ꯀꯠꯊꯣꯛꯄ ꯉꯝꯕ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯀꯠꯊꯣꯛꯄ ꯑꯃꯃꯨꯛ ꯂꯩꯇꯦ꯫ RS ꯋꯤꯟꯁꯟꯅ ꯅꯥꯒꯥ ꯑꯥꯔꯃꯤ ꯑꯃ ꯑꯣꯏꯕꯒꯤ ꯑꯁꯦꯡꯕ ꯃꯒꯨꯟ ꯑꯗꯨ ꯎꯠꯊꯣꯛꯂꯝꯂꯕꯅꯤ꯫ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯨ ꯑꯄꯨꯟꯕ ꯅꯥꯒꯥ ꯈꯨꯟꯅꯥꯏ ꯑꯃꯒꯤ ꯃꯪꯂꯥꯟ ꯁꯥꯐꯣꯡꯍꯟꯅꯕ ꯀꯠꯊꯣꯛꯄꯒꯤ ꯂꯣꯏꯅꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯊꯕꯛ ꯆꯪꯁꯤꯟꯕ ꯃꯇꯝ ꯑꯣꯏꯔꯦ꯫ ꯂꯩꯈꯤꯗ꯭ꯔꯕ RS ꯋꯤꯟꯁꯟꯒꯤ ꯃꯌꯥꯝꯕ ꯋꯥꯡꯁꯤꯟ R. ꯁꯤꯝꯔꯦꯅ ꯍꯥꯏ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯑꯁꯤ ꯅꯥꯒꯥ ꯅꯦꯁꯟ ꯑꯃꯒꯤ ꯃꯪꯂꯥꯟꯗ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯑꯃ ꯀꯠꯊꯣꯛꯇꯨꯅ ꯂꯥꯛꯂꯕ ꯃꯤꯑꯣꯏꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥꯅ ꯂꯩꯈꯤꯗ꯭ꯔꯕꯁꯨ ꯅꯥꯒꯥ ꯅꯦꯁꯟ ꯑꯃꯒꯤꯗꯃꯛ ꯅꯍꯥ ꯂꯤꯁꯤꯡ ꯀꯌꯥ ꯂꯦꯞꯄ ꯂꯩꯇꯅ ꯊꯣꯔꯛꯈꯤꯒꯅꯤ꯫ ꯅꯥꯒꯥꯒꯤ ꯑꯥꯔꯃꯤ ꯖꯦꯅꯔꯦꯜ ꯍꯦꯗꯀ꯭ꯋꯥꯔꯇꯔꯗꯒꯤ ꯊꯥꯗꯣꯔꯛꯄ ꯑꯋꯥꯕ ꯐꯣꯡꯗꯣꯛꯄꯒꯤ ꯆꯦꯔꯣꯜ ꯑꯃꯗ ꯍꯥꯏ ꯎꯈ꯭ꯔꯨꯜꯒꯤ ꯉꯥꯏꯉꯥ ꯚꯤꯂꯦꯖꯇꯒꯤ RS ꯁꯌꯥꯡꯒꯤ ꯃꯆꯥꯅꯨꯄꯥ ꯀꯦꯞꯇꯦꯟ RS ꯋꯤꯟꯁꯟ ꯑꯁꯤ ꯂꯥꯟꯐꯝꯗ ꯊꯧꯅꯥ ꯐꯅ ꯊꯋꯥꯏ ꯀꯠꯈꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯤꯛ ꯃꯊꯧꯗꯥ ꯑꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯑꯋꯥꯡꯕ ꯊꯥꯛꯇ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯤ꯫ ꯃꯍꯥꯛ ꯀꯨꯝꯖꯥ 1984ꯒꯤ ꯑꯒꯁꯠ 19ꯗ ꯅꯥꯒꯥ ꯑꯥꯔꯃꯤꯗ ꯌꯥꯎꯔꯛꯈꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯊꯃꯣꯏ ꯁꯦꯡꯅ ꯂꯥꯟꯐꯝ ꯀꯌꯥꯗ ꯂꯥꯟꯊꯦꯡꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫
ꯃꯍꯥꯛꯅ ꯂꯩꯈꯤꯗ꯭ꯔꯕ ꯑꯁꯤꯁꯨ NSN GPRNꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯃꯥꯟ ꯏꯁꯀꯤ ꯌꯥꯊꯪ ꯄꯥꯡꯊꯣꯛꯂꯤꯉꯩ ꯃꯅꯨꯡꯗꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯤꯛ ꯃꯊꯧꯅꯥ ꯑꯁꯤꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯑꯣꯏꯅ ꯂꯦꯐꯇꯤꯅꯦꯟꯠ RS ꯋꯤꯟꯁꯟꯕꯨ ꯃꯍꯥꯛꯅ ꯂꯩꯈꯤꯗ꯭ꯔꯕ ꯇꯨꯡꯗ ꯊꯥ ꯑꯁꯤꯒꯤ 18ꯇ ꯀꯦꯞꯇꯦꯟ ꯐꯝ ꯑꯁꯤ ꯅꯥꯒꯥ ꯑꯥꯔꯃꯤꯒꯤ ꯖꯦꯅꯔꯦꯜ ꯍꯦꯗꯀ꯭ꯋꯥꯔꯇꯔꯅ ꯄꯤꯈꯤꯕꯅꯤ꯫ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯀꯟꯗꯣꯂꯦꯟꯁ ꯑꯗꯨꯗ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯈꯤ, ꯂꯣꯏꯅꯅ ꯂꯩꯈꯤꯗ꯭ꯔꯕ ꯍꯛꯆꯥꯡꯗ ꯍꯩ ꯂꯩ ꯀꯠꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯀꯦꯞꯇꯦꯟ RS ꯋꯤꯟꯁꯟ ꯑꯁꯤ ꯊꯥ ꯑꯁꯤꯒꯤ 15ꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 6:30 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯀꯦꯊꯥꯗꯒꯤ KNAꯕꯤꯅ ꯑꯦꯝꯕꯨꯁ ꯇꯧꯗꯨꯅ ꯍꯥꯠꯈꯤꯕꯅꯤ꯫ ꯀꯦꯊꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯍꯣꯝꯂꯦꯟꯗꯒꯤ ꯁꯨꯞꯅꯒꯤ ꯀꯤꯂꯣꯃꯤꯇꯔ 1.5 ꯆꯠꯂꯒ ꯂꯩꯕ ꯃꯐꯝꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯅꯪꯒꯟꯗ ꯅꯣꯡꯃꯩ ꯃꯔꯨ ꯑꯃ ꯄꯥꯜꯂꯕꯒ ꯌꯦꯠ ꯊꯪꯕ ꯊꯕꯥꯛꯀꯤ ꯃꯃꯥꯡ ꯊꯪꯕ ꯁꯔꯨꯛꯇ ꯐꯧꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯒꯤ ꯗꯥꯛꯐꯝ ꯂꯩꯔꯝꯈꯤ ꯍꯥꯏꯔꯤ꯫ NAꯒꯤ ꯊꯧꯑꯣꯡ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯥꯡꯈꯩ ꯂꯥꯜꯂꯦ꯫ IM